Mayam Bukram said on Impact News ni Raj Nongthombam Manung Huna Hariba 360-degree analysis of news and events that Mayam Bataramok Chiri. Ngasi Ayuk Nungalam Daipung Ani Makaram Tabada, Bishnupur District Manung Channel Laiba, KWAKTA 1 number 8 ki KWAKTA Pangal Lamkhai, Maning Lekai de Laiba Yum Anikak, Yum Anising Manungda, Yum Animak Marimata Tani, same Yumnagni, Yumnam Aktani Habitare, Hariba Yum Anisigi, Hanba Yumda, Mapamacha, Ani Habitare, Yumnam Pishak Amadi Yumnam Prem Kumar Hariba Mu Anisi. Kukilal hubani hai na chingna basingna thang nai matan matayam bakak natana nongmaina tamthina ka ablaga halm le aduga yum anirom kana raga leiba ku yunam jiten yum dusu sangaga yunam jiten se mathanda leibani ma basu nongmaina makokta kapaga yamna sathina harpiram le habatare hariba cold blooded murder without any emotion intentionally smai ta unna nungdang da laga mina tumingai da mayum de hodoga chingdhaga imungda halamba sumbagi thodo habatare KWAKTA killing habasu yare hariba KWAKTA killing cold blooded murder sida masikari ge damak thoi bano thangna bada koi gi Assam Rifles ki Central Forces ki security arrangement ning thina lei hai numit nongma mamangda akoi yam chawba miyam ge reli lakum matam da miyam amta chanhangi di adubu kamai tawdana kuki singdi natraga khulai pa bada lobu singdi sangaga mission praja sing ahingda nongmaina kapaga halam libno habi wahang duni wahang sing matang sida khana ne dang tang Impact News ki Manung Hunaki Tharam Delengsinu Library joining us tonight on Manung HUTNA, social scientist, Oza Dr. Dhanabir Laishram ni Hamto Dhanabir Laishram. Welcome to the show. Appreciate you joining. Also joining us, Manipur University Department of Law Head and Associate Professor Dr. Yumnam Premananda ni Oza Premananda Ramnokchari. Welcome to the show. Appreciate you joining too. And also joining us, Manipur University Center for Study of Social Exclusion and Inclusive Policy ki Associate Professor Oza Dr. Thiyam Bharat ni Oza Bharat Ramnokchari. Welcome to the show. Appreciate you joining too. Ahan basi ay Oza Premananda lakchagi Oza Premananda kamai thami be masi koi cold blooded murder hana aduma haibi arbara kan without any emotion ekdam koi intentional amaga loina na halagi haibi wakhalonda ahing sida laga halam bagi wafam si koi lekai duda koi Impact News na thangna ba mari mata singa wari sana ba imungi mi koi legidre bagi loina bina phawa phondor ko matungina di masi intentionally laga halam mani haibagi wafam si phondori hetare aduga yengba matam dasu yamna yengbada nungai thraba du makalgi mihat am oi aduna security ge arrangement Ningtina lay Assam Rifles ki lay masi layna layna kemto mathok pangthok te haibagi wafum simiyam nasu dum phongdoi adu itaragadi masi ki cold blooded murder nataka KWAKTA killing si lengang na ngapkok haidi ku security arrangement natraga lengang animal center as well as state na ngakok pangam dabadagi miyam bo protect ngam dabagi example layna haiga duribra natraga masi thado obra koi sizarsan hana thadok pa miyam na masi feel the way have tare koi masen hana zaro koi masen sinazaro angam angam mahana ro haibagi mongda thado obra haigu hamdri kamai thambe Zaki koi ki rasna hangbini bo hangse masi mong ani humdagi yengba yai khoina yengbada khoina uri sidi nungdangi pung ani makhai swaida laga yumse sangaga mi si akoi gi hatpe wari ne wari sai hatok pa kai cold blooded mother sidi yam changre sidi masi asengbadi adom de samjana mi si akoi conflict sida moina laga mi si intentionally halamba sine ahanba khoina uri sina yes ani subada uri sina si moigi acho plan amagi manung de yawjo podam neba maitei shawhanna ba maitei shawhan manate moin moi sidi kaino ne terrorist ki activities ne bese ki hanna bhona moi si koi terrorize taraga moi gi demand si piro natraga di noi hingbam leitre moi haining si kari message noi pining ha kan da akhoina noi si maitei je sunati anytime changa ga noi sa kon hatop ngami adu su yam thina hat ngami mangak ta kai da makhong da ka yam kakpagi dak tai bang sai di yeng da koina aduna noi si khoi anytime akhoi si noi si khoina hat ngami aduna no hingbam leitre and you only thing is that give us our demand high basine but demand di sarkar da tandong ni dana praja misam ji tandong na te ai ta ga moina khalisi aduni noi praja si dore na wai khoi tong ni dana akhoi da akhoi thaina gi cinema da kai da abduction tawraga macha no kai pharaga adu pidraga hatukani haiba adu gi time ni moi toisi ani suba aduni ahum suba na khoi lu gi meng yeng ka da moina tawrisi ese akhoi university oja moina khoi na thamjari si ai hana so haijagre masi mogi part of genocide campaign ki part amane genocide ni ko moi tawrise moina de khoi nakal amada ethnic cleansing kana moina pa haijale moi du ethnic cleansing kam ta di maitei ni tawiba crime against the cookies ethnic cleansing gi adagi genocide ki ma element lay elements amata sokte ado moina tawiba crime sing je khoi ni yeng matam ji da genocide ki element khoi gi intention to destroy in whole and in part hai mo haiji adugi
इचम जम हाइब नते को रिसर्च तौरगा मज फजन पुथोकजग्रबनी अदरा मधुगी पॉइंट लोई सोए साइगे कोक्टा की मिहात मिपुनजी येंगदी को चिनकुकी सिनाउ सिंग टेररिस्ट सिंग से पूरा मिटोपने जी सिंग मिटोपने दी सिंगेदी मोइदा अखोइगी ब्लड रिलेशनशिप की अदेगिदी मोइगी होल दिस मागी पुंसी महिंग सिदा फ्रॉम द वेरी करे हाइतारे हौरकपदे को अखोइगी हिस्ट्रीज के एसोसिएट तौरगदी to some extent खरा सुमाइना इंथा तबथब वाखल मिहा मिपुन गसे यामना हेना तमथिबगी पोसी केसु लेरोएबा अदु मोइसी मपानदेगी लाकपनी अदुगा लमदमजिगी मीगा एसोसिएट तौरक्तबनी लमदमजिगी मागी होल दिस बैकग्राउंड खंगक्तबनी अदुना मणिपुर की हिस्टोरिकल इंपोर्टेंस अंडरस्टैंड तौदबनी आइदि पुन्ना थेंगनमिनरगा ngakleiba leipaksigि मदुदा मागी अवाब सरुक यारपगी मधुगी बॉन्डिंग दु लेतेबा अदुना नंबर 1 मोइसी प्योरली मिटॉप सेंगे अदु प्योरली टेररिस्ट से टेररिस्ट ने जे फजना हाइबे यारे मरमदी टेररिस्ट ने हाइबे याबे मरम जे अतै नतबदंग साइगी वार क्राइम मयाम जिंगजे मसी दि रूल ऑफ लॉ खंद्र दि कसु लेट्रेना लॉ इज दि सात्रिगबोनी तोमबको निपामना से सावको निपामा हासवातबिदा मान हानिंबगी इंटेंशन दु लेरगा थांगदु येपगा नुंतिगी सपदा फायारने मागी इंटेंशन दु लो ददि को अदा सिगी कोल ब्लडेड ओइना सिगी मिहान कसिदी यामना बारबरिक ओइबको अखोइगी यामना येंगैदबा पोतगा तौबजिदी मोय रूल ऑफ लॉ जु कैसु खंद्रे आइदि मोय लैजु लेट्रेदना हारिबा कुकी मिलिटेंट सिंग अदि कुकी की टेररिस्ट सिंग से ngasiba the moy ain ya bai badu hobudagi lobo ama bawe tawdriba thoi ba to si koina kahtar different ways ta dum yeng bai id me hom dagi mamang digi samin khara dile ba hom da solidarity march sakibde da koigi khulai pai ba arm groups dum yawi hai bige mayam ne dum newspaper de khangna re adai do the security labs se dum leigre adu ga sidigi chathara puse dum legak na sum accept dogre intelligence failure ne na adum leigre adigi atopa mana adurigi horok puse sum makhata na horek puse da violence koina sum yengza matam da normalcy ji he lak padong toraga koigi normalcy gi violence gi maitan hai tar ember je ado mut khibadong tor hita hita chakal lemba ari gi masi jingara nan je kra fari haraga hita maitan je ta nangzel bagumba embers dum leidar embers of violence ado ngarang thokriba to toksi hoi lenga ki political gi oiba spare da zukari kari to ba hi su yam yeng ba legre aduga hokriba hapta hum mari zeida lauriba maroina nupi sing gi oiba imai bel ichesing ko ngang sing yauna lauriba kholau nupi sing lauriba kholau sidi lengak ta pen de bi kholau tar aramuk da leigi da ba yamna nongai ta ba thodo ma da leigi da ba mi ahum dagi mana ngasi lengak ta sau gi badu ai ju dum ta jai hai tare tori ji kai no lengak leigi ba leita bribe se aduna ekoi gi huzik lei si miam gi oiba nongai ta ba si ani thong nai leije lengak ki ta pen da ba ma kholau ma pen rei koi lengak ki trust si gadai le ga hai ba simadiam siang na khana to pamna central forces khara da pen da bi khola musle aduna swai gi area si da khoi gi confidence si restore rok bang ngamdragadi central forces si lak anihum la kana do mande rasko aduna khoi miam gi oiba khoi da mahang khri ba thajab si amuk komain hanjin gada ge lenga koi ba masi ama hana draka oi